International Meitei Christian Youth Assembly akoigi lejeriba church Manipur gi Kachin Goyagi church mayam sidagi akoigi khongbatjaba youth mayamna akoi handaki Manipur da thoiba irang sigasu mari lenana akoina lanbungda changnaga akoina teng pangba ngamdraba maksu lan sida sokpa panba yarakpa kaya ama akoigi lejeriba youth singsina akoigi ngamjaba makai EP gani haibagi dugumba initiative amada Kachin Koyadagi akoina youth mayam ama kaujarakanda akoi idan tobagi program si ngarangdagi kaujabani ai samaksi Ministry of Reconciliation Church akoigi Pastor Manu ki makhada I believer oina lejabani sijo akoigi church member mayam ama su lai admain tawdana tongan ba koi akoy Oja Joseph koi tongan ba church mayam sidagi su khongbatjarpa mana ngamjaba church mi mayam youth mayam amana haiba tare masigi akoigi blood donation gi program asi tawjabani duga masi akoigi youth International Meitei Christian Youth Assembly sinasu Manipur gi ani tholakpa thabak thouram mayam amada akoina tawba yaba pangba yaba jaka singsu masigi blood donation camp sina ahanba initiative oiraga akoina su tawba yaba tawjagani duga mayamna su akoina wangang yaba area da akoina su chatlaga ngangjiribasi ai samak lohan film oina ngangjaba natana koi International Meitei Christian Youth Assembly sigi su makhada mayamna su yabirakan ai chacharakanda tawjabani haiba wafam chintanga International Meitei Christian Youth Assembly na akoina haijiribe maramsi koi masi any forum natraga organization amagi koi makhada lejaba nate tawbadabu tongan ba Manipur leiba Kachin Koya church loinama koi Manipur da leiba Meitei Christian gi church mayam sina pulap oina amata oina yanaraga masi loinama ki punbam akoigi platform ohenji na koina masi youth assembly na koina kaujabani adu masida akoigi tongan ba denomination haibadi koi Baptist bu oiro adagi Presbyterian bu oiro independent churches sing bu oiro loinama laganda akoi masida yamna masing yamba youth mayam ma yauri adu koi koina su media da su haidana koina su toba activity mayam su koi dum lejari du haibe aba activity sing sigi manungda koi ngasi blood donation sina su ahan tawjabani duga nahandagi koina activity koina as a Christian voice moina aina su mapalumda ngangba chatpa khotpa tawba mayam sisu koigi imsia sina moral support pira kanda koi nahandagi ngangaga tawjarpanuna nahandagi koina ngangjaba mayam sisu aigi individual voice nataduna koigi imsia sina su koigi khana nainaraba matungda haiba tare koi mayam sina punna sina pharani haiba khotong koi punna joint venture oina tawminajabani haitare further step ahead se koi makha tarakpada any Manipur gi issue tholakpa matam nate any koigi crisis ama lakpa oiro nate any kainoma lakpa oiro mayamna akoigi Christian jajaba youth makhaisi kaitawraba jano tuminnaga leigraba jala natraga kem yaudraba jalaga haiba wahangsi mayamna sum hangbirakpa yawe adubu aina su masi media khudum chaba lojaraga aina haijaningse akoina su tawba yaba akoina su tawjaba lei akoi ngasi MCR si all and around akoi dum 20,000 youth mukti koi dum target ni koi mobilization tawbagi ado koi Manipur da koi Christian chachaba chilinaw se around 1.5 lakhs muk maina lei na koi kena tawbani na koi Christian youth mayam je yamna positive oiba initiative lom da koina youth mayam je khomjilaga Manipur gi ani kainoma sorok matamda integrity gi matang da oiro Meitei Christian youth sing aduga MCR na su Manipur gi namkhai kaiba sunya yaroi haibna chingba sigumba any rally bu oiro any initiative lakma matamda koina su mayam gi mamang thara kana koi chachagani haiba kemse thamse